Lanthokchari Science Magazine ngasi ki thoramda thamjari Til-kang singi phibam tasengna lusillakli amadi Thaknaba eshing puthoknaba filtration techniques sing haibasigi matangda Manipur University gi Department of Forestry and Environmental Science da DST Inspire Faculty oina leiribi Dr. Binota Thokchom ga aikhogi mihut Laishram Chingsanglakpa ga unaduna wari saba Til-kang singi phibam tasengna lusillakli khungang sing loijing loya kaya ama hendoktuna Mayanglambam kaya da Til-kang maru oina kaujeng harau charang kurak singna ayuk nungthilda pik thana leinaramba nungdang oiraklagana tandan singna lamhang tuhang yumlak tafau ingan nga na painarambadu mayeng sathina tarakre ningsing batangai haure Mairan bi amadi nungdang chaktaba kurak kaya marang kaina leinarambana ahingda maku singna toina khongnarami masing yamna leirami haujikti sathina masing makhal hantharakre Til-kang singi masing makhal hantharak pasina taklibasi karino wafam si karigidamakta nungnang ningai oigadoribano Biological Conservation hairiba journal asida ingkumja 2018 gi April thada Francisco Sanchez Bayo amadi Chris A.G. Wiquista fonglakhiba wafam amadi malem pumbagi oina apunba tin-kang gi makhal mayam sigi manungda chadani furomdi masing sathina hantharakle haibasini fonglakhiba wafam asi Til-kang singi matangda lisang sitna chatharakhiba historical reports humputara humdoirom amuk hana kupna nainaduna khujin khunan thokta aruba wafam ama phau lithadanaba honaraduna fonglakhiba wafam amani report asina malemgi karamba mafamdagi karamba til makhal sing kaya yamna soksin khrabage haina macha tana nainari Kangfal lamda phangba Til-kang singi manungda khwaidagi chang yamna mayeng takhribasi kurak ki jat Lepidoptera khoi makhal sing Hymenoptera loinana kobi tilgi jat Coleoptera singna maru oiba til makhal singni isingi til makhal singi manungda charangi jat Odoneta na chingbasi yamna satina soksin hankhre masa masana leizariba leifam zafam habitat adu khakta da hingjaba masaga mapa chanana ecological role amakhak paizaba til sing hek leikhidabada ichel kan baturel gi mathakta saba urok thonggi thauri talakpaga chap manaribani makhal makha gi hailai mayam ama akhanaba til khara khaktana leirik chelhanba maru changhanba ngami hairiba akhanaba pollinator sing asi mangkhibada hai makhal lei makhal panbi kaya ama khongul soidana mulaklibani beyo amadi Chris ki matung ina Til-kang mayam ama mangkhribasigi maru oiba maram singdi habitat loss haibadi laifam zafam kaya lau singu loinana mayol lamsing semgalaktuna manglakpa Laina tina loinana mapa lamgi sanga napi singbi pusillaktuna hanana leijaramba til makhal sing hingduna leiba ngamlaktaba pathogens loinana invasive species singna khudum chansinlakpa khusemgi tilhat hidak amadi har singdagi oihallakpa pollution aying asa nongju nungsa khenarakpa amadi malemgi saba hengalakpa haibadi climate change tagini akon bagi maram climate change asina khwaidagi sokhalibasi nungsa amadi nong kungna taba tropic singi lamdam singdani akhang ahi singna haibada khusemgi tilhat hidak sijinnabagi chang hanthana sijinnaba mahausagi pothok sijinnaduna leipak leihau hu selhandaba nungsit nungsa senghanba ising maisingi leifam zaphamda amot akai jensin handaba saba hengat hanbada tengbang ba thabak thoram sing thingduna mahausagi phibam phagat hallabadi mahausana apiba mafam amada leijaba kanaraba til makhal kaya amarom amuk hanna mapangal amadi makhal lokpangamlagani ingkumja 2018 da til singi makhal khanghan hantharakpagi wafam asi phongkhraba matung
Chap chana chahi mangagi matungda handak chahigi April tha asida maming lairaba Nature hairiba chephong asigi volume number 419 da fonglakhiba paper mangada chap manana khonfam amatada malemgi aying asa khenarakpana khwaidagi chawraba maram ama oiraduna tilsingi masing makhal ka hena hanthalakre haibasi fongli thangna ikui kuidana akhang ahi amana hairakpa wafam amabu atopa amana kupthana yenglaba matungda fonglakliba wafam asi tarai lawfam sukthok thoktre Nature gi sephong asida fonglakliba paper manga sigi manungda khwaidagi ahanba paper asida York Muller amadi mahaki khongburoi singna hairibadi haukiba sahi kuntare lom asida til makhal kaya amagi masagi arumbagi chang haibadi dry biomass hantharakli climate change ka mari leinai haibasini masagi arumba asiga makhoina mapung phana tekta kaidana hingduna leibaga leinagadaba mari kairakpana til singi phibam kairai ani suba paper da Melanie Kazenel amadi mahaki co-worker singna miyam da khanghalibadi malemgi saba hengalakpana United States ta til makhal kaya marumda akan basapu pirekribasigi matangda nainari Gioma Gisben loinana mahaki khongburoi singna ahum suba paper da miyoi bagi thabak thoram singna mapung oina ohelakliba aying asa onarakpadagi khoimu makhal kaya amaromgi laifam safam manglakpa yabagi akiba fongdokli Charlie Nicholson amadi mahaki co-worker singna mari suba paper da makhatana Europe ki leibak singda tilhat hidak ka hena sizinaraktuna mang takriba til singi maramda nainari Manga suba paper asidana Roll Van Kling amadi mahaki kalikna nainari bawafamdi hanana ningthina khunda leitaduna marang kaina til singna leijaramba mafam singdagi hairiba til sing adu leikhidrabada oirakkadaba amang ata sing adubuni Til makhal makha kaya sigi kanaraba mafam ama ecosystem khudingda leiba thengnei Central Europe ki Jackson na ngak senduna thamba protected area mayam amada haukiba chahi tara kulom sida til singi biomass chada humphutara mangarom hanthakribasina maram oiraduna thizin humjin bagi lamda mangjin thariba loishang chana pathap ki loishang loinana micham yaungna khudingmakna nungnang ba hengatna khre haibasi achumbani Unpak mathakta chaktaramba polar bear ukhidaba nungsiraba uchek singi khonjelna nilamba umangda uchek waya mangkhiduna ichik chikhibada mipainabagum ningthiraba til makhal makha kaya ama amuk unarakta basida mipainaraba mafam kaya ama inak nakna unarakle makhal makha kaya gi uchek singna til phaduna chaduna hinglibani til singi phibam charakta basida uchek mayam amagi masing sathina hanthakre Sembang, warbler, bluebird na chingba, khonjel phajaba uchek kayagi khonjel tanaraktaba mafam masing yamlakle. Ingkumja lisingama chamapan marfutaradagi lisingani tara manga faubagi manungda Europe ta tin chaduna hingba uchek makhal chada tara humdoirom mayeng phajana takre. Lamhang lamjau koksilakpa tilhat hidak ka hena sizinnarakpa loina na saba hengalakpasina til leirakraduna usek sing charam chadatnaraktuna oirakliba pamdraba phibamni malemgi itihas nainarakpada tilna laurakliba thodang paduna loiba nairoi muga natraga kabrang til mahumdagi muga phi sembadagi silk root semki Chatnabi nat ki oiba thabak thoramda til singi pothok asengba potlam oina ningnaduna lakli genetic engineering gi manglan mangphau narakli basi tumit makhal kaya amagi mathakta changyengduna oikribani nausek konjeng kokphai kaya amana chinjak oinai panbi kaya amana tilna lahi chupchabadagi mapal mara tai atiyada koipai pairiba khonjel nungsiraba uchek kaya leinungda marum kokpa isingda marum macha thakpa tillamagi matengna hinghalli una wana asi ana apum asa kayabu leipak leihau olhanbada tilna tengbangli tasengna mag taibang miyoiba aikhoi khuding asi til singi mayum oiba malem prithibi asida thunglaba atithi ngaktani haiba phau yai ecosystem balance oihange mahousagi phibam kaihalloi natragana kaithakhraba mahousagi phibam amuk phagat hange hairabadi khwaidagi hana kangadaba singi manungda til singsu oifam thokle
Chahi khudingi May thagi tang kunithoi asi International Day for Biological Diversity haiduna lengli paliba jiba makhal makha kaya amabu kangadabani haiduna pangthoknari. From Agreement to Action haiba thim asida handak chahi su pangthokadoribani. Yanaraba wafam kaya ama thabak oina paikhat hanba haibasida til singi kanaba kaya asi amuk hana khangdoktuna aikhoi pumbana makhoibu kannanaba thabak paikhat pigadaba matam oire. Aroibada thamjari Thaknaba eshing puthoknaba filtration techniques sing haibasigi matangda Manipur University gi Department of Forestry and Environmental Science ta DST inspired faculty oina lairibi Dr. Binota Thokchom ga aikhoigi mihut Laishram Chingsanglakpa ga unaduna wari saba. Aikhoi mioibana hingbada tangai phadana changdaba yadraba posak ama hairagadi thaknaba eshing haibasini. Aikhoina thakadoriba eshing asi masida karigumba pollutant haibadi phattaba huchenba pochak yauragadi aikhoina eshing je thakpa loiraba matungda aikoida laina kaya narakpa yabagi khunong thingai oiba thonga doribani aduna eshing akoina thakadoriba eshing asi phajana scientific ki oiba treatment kaya tawraga filtration tawraba matungda eshing asi thakpa haibasi yamna maru oiba thong ama oiri. Thaknaba eshing puthoknaba towan ba water treatment process amadi filtration techniques singi matangda khananaba huji Akashvani Imphal gi studio le lengsinduna lairibasi lamma sigi matangda research kaya tobiraklabi aduga hujik masagi oiba water filtration technology water treatment process ki technology kaya develop tawnaba kana research su tobiribi Manipur University gi Department of Forestry and Environmental Science ta DST inspired faculty oina lairibi Dr. Binota Thokchom ni ahanba makta do jawu taram nukchari khurumjari ojadagi ihan hanboina khoina hiramsigi matangda khanadringai gi mangoina na hodokpoina ojagi samlakpa profile amtang thambiu karamba school college ta tamai aduga PhD postdoc na karai waida torakpa haibna chingba singa si thambiu ai hak asi Nirmalabas High School da 10 book tamjaraga mathang TZ High Secondary School da tamaga DM College of Science tam admit tawjaraga Gwalior Jiwaji University da MSc tawzakhibani MSc tawripagi manung sida koi 6 months ki training gi opportunity am phangjaki adugi through da koi ai haksi Niri Nagpur haina National Environmental Engineering Research Institute haiba mafam asida 6 months training tawraga project staff oina when a job to biki adugi duration sida koina India gi oiba water gi related oiba research miyam ma tawba horak pasida abroad ta sigi abroad chatpagi opportunities yam laina thaba yai haibasi khangjarak padagi South Korea gi Korea University da scholarship thajakhibani mafam da PhD tawraba matungda PhD I hakna tawzagibasi nanotechnology field ni plus advanced oxidation process haiba singi filtration technology haitare adu da base toraga tawba horakibani da Indian context wa drinking water issues se aduki matik lei khanglakpadagi India sida kamaina halaklaga technology me am apply toxigi haina khankibadagi IIT Guwahati da moigi institute postdoctoral fellow haina ama tharaga maduda selection phangaga mo hanjaraki adugi matungda Indian Institute of Technology Guwahati da lairingai duration sida amu DST inspire faculty haina mu phawjabani masi India gi mafam anywhere akoi puraga chatpa yai adida Manipur da mu hanjaningaktana Manipur University da mu laklaga DST inspire faculty gi moi project achoba masyawi adugi project se so puraga sidai water drinking water filtration techniques me am develop toralize bani hoi United Nations na 2030 baw manungda phangnaba pandam thamniba sustainable development goal sidasu mipum khodimakta drinking water thaknaba eshing phangan ba haibeki pandam se yauri bani adu ja akhoi hiram se matang da mu laksarabada akhoi iram da Manipur sida hoji mayamna seasonary ba eshing je masigi phibam se ojana karma min yengda yengi phibam se karamna lairing khanbi Manipur haibasi Imphal katangdi nattabanina Manipur sigi ching tam mafam Loktak adagi
ching mapam samna hadu ukrul litan kaika mapam suna ba khoi survey khara chacharui tamda leiba kari lek haitare lokta khatang nataba eco part kaina ga lei haide mapam gi zone khuding gi supply ising supply to mapam sing adai even akhoi gi yamna inakna Imphal West ta leiba kamong kaina ga lei adugi mapam sing da chatlaga yengba kan sa survey me am to bukan sa thaknaba ising moina thammi ba Laishram conditions sing se yengbada yam kanna nungai badi oide loktak te yengu bakanda loktak ki ising do chumnaba filter unit pok amta leitana dum direct ising se lokhatlaga ising se lummaga na chagana lumdana phi amada chummaga thakpasu yaubirami adu Imphal West tamaksu adumaksu dum thengnei aduge sample me am se khoina sum collection tawraga yengjaba kanda moida contaminants kharasu adum thengnajai mentally khoina thengnaba kanda E. coli kaina ga khong hamdaba daga yamna mating pangba sigumba biological contaminants adagi pesticides sigumba singse khara common oina thengnajai ko arsenic uranium kaisi mayam na tawramba kanda literature survey khoina Manipur gi yengjaba kanda adum magi localized area sing da sudum lairami haina thengnajai duga koina ising part tutorial da duga dam da lei ba ising se masi khoi miyoi bana season ba yana ba haidi thakna ba ising boire phiju bijam na ba boire masi season ba yana na ba ising che ton ba scientific ki oiba treatment process kaya masi chatha ba darkar le in khanje adu ton ba maru oiba scientific treatment processing na se masi kari no tham ising se reservoir hanik naturally available resources hai se ko main met dam gumbada koina hazipti hana pai khatlaga thamaga mathangda muk thadarak paneba sigumba ising sing se naturally pirak paneba adaiduda contamination se adum thok e haitare nakanda phishu fisam toksan bani khangde amani khangde izuzasan ba me amadum thengnei nature da dum phangjaba contaminants khara su lai ko adugi pot se khoina yum da tharaga direct season na ba yarabra haiba se kitang nungai bo oide haitare aduduna masi certain process of treatment pass to holle ba khoina aduna magi stages me amle stages se taret oibi tara oibi magi source of water do industry dagi tholakpa ising sing se so khoi treatment tawraga khoi season ba dum yaeba adudana various type of chemicals me am season narga my processing me am ma tawgani ba adu ai khoi gi Manipur gi context ta yeng ta di khoina ayamba ising season nari sing se dam dagi samna da singda dam thaubalom da hairaga na ma phau dam sumaina lower pa ising sing se dadi basic process oina khoi ahum season nayeba primary the secondary tertiary kind of primary the pre-filter haina seasoners right the primary process the ayambana nung achoba gumba yawrakpa yamna bulk level the ni question tokjarak tuishna nung achoba yawrakpa unawana kai kasing do achoba yawrakpa pot sing se primary the yambana lokthukna bohna jai adugi matung tarakpa kanda secondary filtration haina secondary filtration se the ayambana biological parts se lokthukna bohna yeba biological contaminants sing se the microbes ke ka khoina dum thada jadoine adugi pot da bioflocculation kind of process khara leije adugum ma'am season mathang da tertiary haina disinfectant process haina su khangnei sidai is the chemical khara hape chlorine gumba Manipur da chlorine hapani hena thingna je ana process ahum sidi sungsoi da na skip tawba yadre Hoji ojana water treatment amadi filtration siga mari lainana maruina develop tawriba technology cha asi kari no karamba stage ta laire habda thamya ai hak se aseng makidi aina research tawbakanda is the ultrasound sizinaraga ising treatment technology ma develop tawjagi bani ba nanoparticle ga combine tawraga masigi ultrasound haiba technology se am advance oi bhai tar India da bu mafam ama Mumbai gi institute amadagi hen tawramdi aina thengna bakanda mathangda aina la akanda IIT Guwahati do zama khak thengna jaki adugi mafam ma su khitang di tawramme magi mafam da tawna bu hotna gi bakanda aduki matek wa gi haitar IIT de bogwar e ana yam successful oigi de aina aduk yamna swift oina yamna easy oina tawgi bedo India da hal akanda ya gi de ana aina hal akanda technology India ga chana na kamaina
Manipur ga chanana kamaina tawsigi hena yangakpaneba dukanda ina already market available oiba India gi oina available oiba water filter myam se yengthu matung sida aquaguard kumba aquaguard hai se water filter gi technology ama khatang hapanateba ani hum hapaktoni ko UV hapakani adagi activated carbon hapakani auga reverse osmosis haina yamna anova hadi khwaidagi latest hai tar ada dik South Korea da di forward osmosis ka shule hore India da di dugi maming du tadri haji boxi de lakwa dagi mi gina advance kitang oi be hel hai tar India da na khwaidagi advance oi ba hai wasif reverse technology se ne bajik oi ri se reverse osmosis adugi reverse osmosis ka atopa technology sing du passenger ga sabani be ko ga thai se adukan da ina Manipur sida halakpa kansida reverse osmosis ki pot se aina isan develop tawge haiba kanda ngam deba kegeno kanda khoi se edu technology se khatang son thei hai tar adum yengna ba kanda reverse osmosis haiba pot se su hector parabra haiba su phaba nateba magi on disadvantages leiba hai tar haiba di aduki matik ma se high tech oina sa raga yamna compact aina sa ba kansida contaminant haidi fattaba pot sing se lokthokna bhona ba khoi hakchang da changba mineral sing se su filter out tawgibani ba mana auga khoi ni sing se bucket ama khatang leijare haiba kanda ino reverse osmosis da thousand ba kanda ai bucket to gi adai only 30% to dang khoi phangni ba 70% se waste in chakka doini ba na thakpa ya da simoina chakra dong ne ba ana mangon da kanada ba pot khara su yawi ado khoi na Sidaiza research tawruba minata di kya khangoi ta bahai tar adum isam samba yumda khille harga yengba kanda di isam samba mina di khangoi ba si sing se au kandura adugi reverse osmosis se khoina kamaina replace tawsigi haiba se isu aigi research tawrubagi experiencing se ga isi sum kok se khanba horak paneba adu kandura reverse osmosis magi technology se khoina back engineering tawre aigi satra mani punjalaga back engineering toro kanda hando yenga yang kansida magi technology se khoina Manipur da saba ya ga draina yengba kanda magi material dagi kari dagi se India da bok phangam da baneba Noida chacharure Mumbai chacharure me industrial area da khoi search tore kamain to banona ana loimbak anambani imported oil rame badana sidi Manipur da hal akan sida Manipur sida tawgadoi sidi am lu phibam oil na haina wakhan se lakhi lakpa kan sida aina rural area da leiba women sing se nupi sing siga interaction tawba phangjage service at pakan sida to kan da idea se khoina Manipur da survey chatpa kansida yum thong khudingi kon leirame karang da chatlui kon adum sarammi ai kamong chatlui kon sarammi adagi chinglom da chatlui mogi khwang da sabi do sije lem torom bakan sida khoina fabric se kedo bogi saba ngamoi toino na khangi bane ba magi technology do ai khoina kitang semdo oga ko magi fabric se bokti khoina saba ngamni haina fabric se aham da khoi ima kai thel dagi phaijong kai ka ga leiraga yengi Manipur gi potho hen se haina Manipur da mu lang myam se khalla matung da magi fabric se kamaina design to se gena sa khibane ana nupi sing da thabak su pizza hoba adugi mathakta reverse osmosis to aduna singre the activated carbon haina mugung ya hugzai ko activated carbon se so koi nanoparticle synthesis to roga sembe yayeba part ani se hap khita di sing se thakpagi enough oireba filter se au kan activated carbon se gi parts se mu gi nga kan da koi Manipur da kamane available oi pot na semdok se gi yang kan da agricultural field khuding to why edagi straw magi keno do rice hucks and rice straws limbak sai raga leram bani mai tharam me mai thaba se phatte ba khoi da aduna hen na toxic oi ba contaminant produced oi ba adu sing do akoina utilize in torge khusizin na thoge phattaba sing me am hundok na ribe sing do hairaga adudagi amuk khoina laboratory da purga process tor matung da activated carbon saraga haziki aro gi fabric to replace tawna ba fabric tumga haziki activated carbons ani se combine tor kan da semak pani haitar hoi Ojana mamang de su panbi kre active carbon aduga nano particle haidana adu nano technology haibase hoji malengi mafam kaya da research and development kya su chathanari aduga technology sigi sizina famje toan ba lam kaya da su leiri adu water purification masigi matang da nano technology na lawri ba maroi ba thodang se masidi kari no tham nano technology haibase
ꯃꯥꯏꯀ꯭ꯔꯣꯗꯒꯤ ꯍꯦꯟꯅ ꯄꯤꯛꯑꯕ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏꯅ ꯄ꯭ꯔꯀꯤꯇꯤꯗ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡꯁꯤꯗ ꯚꯥꯏꯔꯁ ꯕꯦꯛꯇꯦꯔꯤꯌꯥ ꯀ ꯍꯥꯏꯕꯁꯤ ꯃꯥꯏꯀ꯭ꯔꯣꯕꯁꯇ ꯆꯤꯡꯕꯁꯨ ꯌꯥꯎꯏ ꯃꯥꯏꯀ꯭ꯔꯣꯒꯤ ꯃꯈꯥꯗ ꯂꯩꯕꯁꯨ ꯌꯥꯎꯋꯦ ꯚꯥꯏꯔꯁ ꯀꯁꯤꯗꯤ ꯌꯥꯝ ꯄꯤꯛꯑꯦ 10⁻12 ꯀꯥꯏꯅꯒ ꯍꯥꯏꯅꯕꯅꯤ ꯑꯗꯨ ꯃꯌꯥꯝꯁꯦ ꯐꯤꯜꯇꯔ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄ ꯀꯥꯟꯗ ꯐꯤꯜꯇꯔ ꯍꯥꯏꯗꯤ ꯆꯨꯝꯊꯣꯛꯄ ꯍꯥꯏꯕꯅꯤ ꯃꯥꯏꯀ꯭रोबियल लेवल नत्रगना नैनो लेवल द पिकना चुमथोरकपा हाइसे खोगी मागी फिल्टर से मागी मखुन खरा यावनी पोर्स हाइ को खोइना पोर साइज पोर शेप काइना खोइ डिजाइन तवेबा नैनो लेवल द नैनो टेक्नोलॉजी हाइबेस को अदुगी पिक खराबा कंटामिनेंट म्याम द फिल्टर तौनबु होनबा कांदा यारक्तदना नैनो टेक्नोलॉजी से अप्लाई तौजरकपनेबा नैनो टेक्नोलॉजी हाइतादि खोइना कमाइना सिदैस द अप्लाई तौगे हाइबा कांदा नैनो सिंथेसिस तौरक्तोइनेबा फिल्टर यूनिट से नैनो सिंथेसिस ओइना तौरअगा मागी चोक काइनगा खोइना कमन पर्सन नमना हाइनबदो चोक की फिल्टर का हाइबदो अदुगुमबदो नैनो टेक्नोलॉजी ना नैनो सिंथेसिस तौरगा मागी पोर साइज से कंट्रोल तौरगा सेमकदोइनेबा अदुगी साबासी यामना इजी दी ओइदे कोइ लैबोरेटरी द यामना सोफिस्टिकेटेड ओइबे एनवायरनमेंट अमद सागदोंनेबा हजिक हजिक लैरिबा खोइगी वर्ल्ड की असुक यामना एडवांस ओइरबा सिविलाइज्ड ओइबा वर्ल्ड से कंटामिनेंट्स मेन मेड से सुने नैनो की लेवल द लोइम लाए इधर एयर वाटर सोइल सिगी लैरिबा कंटामिनेंट सिंग से मिटना उबा फंगदे हाइरमबदगी हजिकती मिटना उबा फंगदबा नैनो लेवल द यौग्रेबा इसिंग दगा तुमगिबा पोट तुम्बा हाइबदी मिटना उहनगिदबा तुम्बा हाइरगना पुरा मांगिदोइनी को अतोपा कंपाउंड अम द फॉर्म तौगिदोइनेबा अतोपा कंपाउंड अम फॉर्म तौतासो दुना हेना कार्सिनोजेनिक ओइबा सिगुम पोट मैम थोगलकपनिना नैनो टेक्नोलॉजी की एडवांसमेंट से हम दरकार दी ओइरबने बदु मणिपुर से ना अदु खकना इंडस्ट्रियलाइज्ड ओइद्री हाइबगी नैनो टेक्नोलॉजी की लम सिसु याम कन्ना पुसनरकपदी ओइद्रे दु खोइना रिसर्च तौरप कांदा हजकी एक्टिवेटेड कार्बन हाइबदु चोक हाइना सेमा इस अंगोबसु लೈ अमुबसु लೈ अदु अयामना एक्टिवेटेड कार्बन हाइरक्तादी खर मुगल्ले कार्बन अखोइनगा कनो मैतान गिदगा मुइदना अदुगुमसिंदो मै खितंग थादोगा अखोइना केमिकल खितंग यानजनगिरा एक्टिवेटेड हाइसे कार्बन दुगी मागी सरफेस से अखोइना एक्टिवेट तौदोइनेबा हाइबदी मंगोंड केमिकल कंपाउंड सर्टेन ग्रुप खरा मागी ऑर्गेनिक ग्रुप कानियम लैदना अदु सिंगदो यहल्लकदोइनेबा हजकी चोक हाइसे नत्रगन एक्टिवेटेड कार्बन न साबबु हाइरो चोक खुदिमा एक्टिवेटेड कार्बन न साइ हाबदी नतु चोक दुगी पार्ट से द मागी फंक्शन से कइनो हाइ कांड फिल्टर तौबा मनेबा इसिंग से फिल्टर तौथोकपा मंगोंड पास तौथोहनग्रगा मागी पोर साइज टू द वायरस नत्रगन कंटामिनेंट सिंग से फाउबनेबा नत्रगन अमना एब्जॉर्प्शन हाइबा टर्मिनोलॉजी अमग फंगकनीबा मागी मपान सिंग से द सरफेस एरिया हाइसे कोन सरफेस एरिया डिजाइन तौबा का हाइसे सिदैजदना अखोइना फंक्शनल ग्रुप सिंग से केमिकल सिंग से गी एक्टिवेट तौबदा अखोइना केमिकल खितंग हापगा फंक्शनल ग्रुप सिंग से नफनग्रेदना अदुदुगा केमिकल कंपाउंड नत्रगन वायरस की मागी आउटसाइड की केमिकल कंपाउंड से चुसिन हल्लगा मबाने से अट्रैक्ट तौन हनबनेबा अदुकांद अदुमाइना मुक फाबनेबा तैसे आना फिल्टर प्लस एब्जॉर्प्शन हाइबनेबा अदुगी पोट्सनी हाइतार Thaknaba ising puthoknaba filtration technique sing haibasigi matangda Manipur University gi Department of Forestry and Environmental Science da DST Inspire Faculty oina lairibi Dr. Binota Thokchom ga aikhoi gi mihut Laishram Chingsanglakpa ga unaduna wari saba si tahanjakhibaga loinana ngasigi oina di Science magazine lanthokchaba matang asida loijare मथंग लेबाक पोकपा नुमित की पुंगफम असिमक्तदा अमुक फंगबिगनी साइंस मैगजीन।